Kuki Khutlai Paiba Shing ambulance Shijinnaduna Meetei Meecham Shing Da Landare HAINA coordinating committee on Manipuri integrity Cocomi PHONGDORAKLI Cocomi media coordinator Surit Kumar Khumana Kudek Piduna Thadorakpa Gerald Amana Hai Ngarang Kuki Khutlai Paiba Shing ambulance Shijinnaduna Meetei Khul Shing Da Changsinlaklaga Chatharakiba attack da Masagi Chahi Kunchaga Mathoi Shurabi Nupi Ama Hatkibaga Loinana Laikidrabi Nupi Adugi Macha Nupi Yauna Yoitara Asok Apanangan Kibade Kuki Khutlai Paiba Shing Shijinnariba ambulance ado Laimok Khongdagi Lakibani Haiba confirm Tore Humanitarian Service da Shijinnariba ambulance Amabu Lana Shijinnaduna Jadakiba Thawong Asina Maram Oiraga Kuki Khutlai Paiba Shing ase ethics yaudaba amade Hanthabat Haki moral chanba Miyoi Singni Haibatu Mayek Sing Takchade Thawdok adugi video footage photo amade ground report sing adugi ona tainabada Kuki Inpina Hanadagi Sem Saduna Thamlaba Manba press release Ama Thadok Tuna Miyambu Lana Lamjing Nabokona Asid Laibakibane Kuki Inpina press release Thadorakpa Aduga attack Jatharakiba Matam Aduga Manabada Ngarang Jatharakiba attack Aduk Mangjong Nana Thaurang Tore Haibase Mayek Sing Takle Kuki Inpina Miyam Amadi local Amazon national media Kayabut Lana Lamjing Nabakonabada Achoba Thodang Lode Manipur police na Thadorakpa report Amada Kuki Khutlai Paiba Shing Afabu Mangkhagi Kuchu Khulai Shijinnaduna Kautruk Khulda attack Jathare HAINA PHONGDORAKLI Matong Kuki Shing Jathariba Aranba Kaya Adu Khangnarakpadagi national media outlet Kharana Aranba Pau Shing Adu Lauthanakibani Khwaidagi Hena Oida Padaba Tauba group Amagi press release Khaktada based Tauraga verification Taudana Pau Phongliba Ase Nungang Ningai Ni Amade Akanba Miding Changbagi Tangai Fadabulay Kuki Inpina Aranba Samjin Sajinba Amade Yofam Yaudaba Pau Sandorakliba Ase Taudok Asina Ahanba Nate Maram Aduna Asegumba Arana Pau Sandokliba Amade Micham the attack Jathaduna Mi Hatliba Amade Asok Apan Kaya Yaholiba Thawong Sing Asida Chenaba Kudimak Fagatuna Logi Matung in a Jaraktiga Bane Karigumba State Lingana Matam Chan action Lakotrabade Miyam State Administration that Tamliba Tazaba Ado Manglakli Haningai Lite Masina Miyamgi Oiba Achobo Iho Amalak Naba Parton Tomo Oina Tokani Hainaso Gerald Asina Makachana PHONGDORAKLI